ꯔꯤꯝꯁꯇ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤꯕ ꯅꯨꯄꯤ ꯑꯃ ꯁꯤꯈꯤꯕꯒꯤ ꯃꯇꯥꯡꯗ ꯃꯆꯥꯅꯨꯄꯥꯅ ꯊꯤꯒꯠꯄꯤꯅꯕ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯒꯤꯗꯃꯛꯇ ꯑꯣꯛꯇꯣꯕꯔ 30ꯗ ꯑꯣꯄꯔꯦꯁꯟ ꯇꯧꯗꯨꯅ ꯔꯤꯝꯁꯀꯤ ICUꯗ ꯂꯩꯔꯛꯈꯤꯕꯤ ꯅꯨꯄꯤ ꯑꯃ ꯅꯍꯥꯟ ꯑꯍꯤꯡꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯥꯏꯁ꯭ꯔꯝ ꯅꯤꯉꯣꯜ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯡꯕꯤ ꯉꯥꯟꯕꯤ ꯆꯍꯤ 53 ꯀꯧꯏ꯫ ꯈꯥꯡꯉꯕꯣꯛ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯑꯣꯛꯇꯣꯕꯔ 15ꯗ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯈꯤꯕꯅꯤ꯫ ꯑꯣꯛꯇꯣꯕꯔ 30ꯗ ꯀꯤꯍꯣꯜ ꯁꯔꯖꯔꯤ ꯇꯧꯔꯕ ꯃꯇꯨꯡꯗ ICUꯗ ꯊꯝꯈꯤ꯫ ꯑꯗꯨꯕꯨ ꯑꯣꯛꯇꯣꯕꯔ 31 ꯑꯃꯗꯤ ꯅꯕꯦꯝꯕꯔ ꯑꯃꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯔꯤꯝꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯪꯍꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯃꯆꯥꯅꯨꯄꯥ ꯃꯣꯏꯔꯥꯡ ꯕꯤꯗ꯭ꯌꯥꯚꯥꯁꯟꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯊꯤꯒꯠꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯤꯁꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯈꯥꯡꯉꯕꯣꯛ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯥꯏꯁ꯭ꯔꯝ ꯔꯇꯤ ꯗꯦꯕꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯣꯄꯔꯦꯁꯟ ꯇꯧꯗꯨꯅ ꯐꯤꯕꯝ ꯐꯒꯠꯂꯛꯂꯕ ꯑꯅꯥꯕ ꯑꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯈꯤ꯫ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯀꯨꯠ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯂꯣꯏ꯫ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜ ꯀꯨꯝꯖꯥ 2019ꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯍꯤ 2 ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕ ꯆꯤꯡ ꯀꯨꯀꯤ ꯃꯤꯖꯣ ꯇ꯭ꯔꯥꯏꯕꯁꯤꯡꯒꯤ ꯀꯨꯝꯃꯩ ꯀꯨꯠ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅꯁꯨ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯡꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯂꯣꯏꯅꯅ ꯀꯨꯀꯤ ꯖꯣꯁꯤꯡꯅ ꯇꯥꯜꯂꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯀꯨꯠ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯂꯣꯏ ꯍꯥꯏꯅ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯁ꯭ꯄꯣꯛꯄꯔꯁꯟ ꯒꯤꯟꯖꯥ ꯕꯣꯜꯖꯣꯡꯅ ꯅꯣꯔꯊ ꯏꯁ ꯂꯥꯏꯚꯇ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯄꯥꯡꯊꯣꯛꯄ ꯀꯨꯠ ꯐꯦꯁꯇꯤꯚꯦꯜ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜꯁꯤꯡꯗ ꯄꯥꯡꯊꯣꯛꯄꯁꯤꯡꯁꯨ ꯂꯦꯞꯈꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯋꯥꯉꯥꯡꯂꯣꯏ ꯒꯤꯟꯖꯥ ꯕꯣꯜꯖꯣꯡꯅ ꯍꯥꯏ ꯀꯨꯠ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯁꯛꯈꯪꯗꯨꯅ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯍꯣꯂꯤꯗꯦ ꯑꯣꯏꯗꯨꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄ ꯆꯤꯟ ꯀꯨꯀꯤ ꯃꯤꯖꯣꯁꯤꯡꯒꯤ ꯀꯨꯝꯍꯩꯅꯤ꯫ ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯨꯝꯖꯥ 2019ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯈꯤꯕ ꯆꯍꯤꯁꯤꯡꯗ ꯄꯥꯡꯊꯣꯛꯈꯤꯗꯦ꯫ ꯀꯨꯝꯁꯤ ꯆꯍꯤꯒꯤꯁꯨ ꯄꯥꯡꯊꯣꯛꯇꯅꯕ ꯐꯤꯔꯦꯞ ꯂꯧꯔꯦ꯫ ꯂꯣꯏꯅꯅ ꯀꯨꯀꯤ ꯖꯣꯁꯤꯡꯅ ꯇꯥꯜꯂꯤꯕ ꯇꯣꯈꯥꯏꯕ ꯂꯩꯉꯥꯛꯀꯤ ꯗꯤꯃꯥꯟ ꯑꯁꯤ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯄꯥꯡꯊꯣꯛꯇꯅꯕ ꯐꯤꯔꯦꯞ ꯂꯧꯔꯦ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯁꯕꯥꯡ ꯀꯨꯠ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯆꯤꯟ ꯀꯨꯀꯤ ꯃꯤꯖꯣꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯨꯝꯍꯩ ꯑꯃꯅꯤ꯫ ꯀꯨꯝꯍꯩ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯃꯃꯥꯡꯉꯩꯗꯒꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯂꯛꯄꯗꯒꯤ ꯀꯨꯠ ꯐꯦꯁꯇꯤꯚꯦꯜ ꯌꯥꯎꯅ ꯃꯈꯜ ꯑꯃꯠꯇꯒꯤ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄ ꯂꯦꯞꯇꯨꯅ ꯂꯥꯛꯂꯤ꯫ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯀꯤ ꯖꯣ ꯃꯤꯌꯥꯝ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯆꯝ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈ꯭ꯔꯦ꯫ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯟꯖꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯀꯨꯠ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯔꯣꯏ꯫ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯗꯤꯃꯥꯟ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯥ ꯇꯥꯅ ꯀꯨꯠ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯂꯣꯏ ꯍꯥꯏꯈꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯋꯥꯐꯣꯡ ꯑꯃꯗꯤ ꯏꯟꯊꯥꯟ ꯚꯤꯂꯦꯖꯀ ꯅꯛꯅꯕ ꯃꯐꯝꯁꯤꯡꯗ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ZUFꯅ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯄꯔꯃꯩꯅ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯋꯥꯐꯣꯡ ꯚꯤꯂꯦꯖ ꯑꯃꯗꯤ ꯏꯊꯥꯟ ꯚꯤꯂꯦꯖꯀ ꯅꯛꯅꯕ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤꯁꯤꯡꯅ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯖꯦꯂꯤꯡꯌꯥꯔꯣꯡ ꯌꯨꯅꯥꯏꯇꯦꯗ ꯐ꯭ꯔꯟꯠ ZUFꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 12 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈꯤꯕ ꯊꯕꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ZUFꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟড ꯄꯕ꯭ꯂꯤꯁꯤꯇꯤ ꯋꯤꯡꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯦꯂꯤꯡꯌꯥꯔꯣꯡ ꯏꯟꯄꯨꯏꯒꯤ ꯑꯦꯟꯁꯦꯁꯇ꯭ꯔꯦꯜ ꯂꯦꯟꯗꯁꯤꯡꯗ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯄꯣꯄꯤ ꯊꯥꯔꯤꯕ ꯑꯁꯤ ꯌꯦꯡꯗꯨꯅ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯅꯠꯇꯅ ZUFꯀꯤ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯇ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯊꯥꯔꯝꯕ ꯄꯣꯄꯤ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯂꯩꯁꯤꯜꯂꯝꯕꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯒꯥꯔꯤ ꯑꯃꯗꯤ ꯌꯨꯝꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯥꯏꯔꯕꯁꯨ ꯊꯧꯑꯣꯏꯔꯛꯇꯕꯗꯒꯤ ꯀꯥꯏꯅꯊꯪꯗ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯉꯥꯏꯐꯗꯅ ZUFꯅ ꯂꯧꯈꯠꯂꯛꯄꯅꯤ꯫ ꯉꯔꯥꯡ ꯆꯠꯊꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯄꯣꯄꯤ ꯊꯥꯔꯤꯕ ꯑꯃꯗꯤ ꯂꯩꯁꯤꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯂꯤꯕꯁꯤꯡꯗ ꯑꯔꯣꯏꯕ ꯋꯥꯔꯅꯤꯡꯅꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯖꯦꯂꯤꯡꯌꯥꯔꯣꯡ ꯏꯟꯄꯨꯏꯒꯤ ꯑꯦꯟꯁꯦꯁꯇ꯭ꯔꯦꯜ ꯇꯦꯔꯤꯇꯣꯔꯤꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯄꯣꯄꯤ ꯊꯥꯔꯤꯕꯁꯤꯡ ꯈꯨꯗꯛꯇꯒꯤ ꯂꯦꯞꯀꯗꯕꯅꯤ꯫ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯃꯈꯥ ꯇꯥꯅ ꯂꯩꯁꯤꯜꯂꯝꯕ ꯑꯃꯗꯤ ꯊꯥꯔꯝꯕ ꯊꯣꯛꯂꯕꯗꯤ ZUFꯅ ꯂꯦꯞꯂꯛꯄ ꯑꯦꯛꯁꯟ ꯃꯁꯥ ꯃꯁꯥꯅ ꯊꯦꯡꯅꯖꯒꯗꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯉꯥꯛꯄꯤꯕꯒꯤ ꯊꯕꯛ ꯇꯧꯔꯣꯏ꯫ ꯖꯦꯂꯤꯡꯌꯥꯔꯣꯡꯒꯤ ꯏꯟꯄꯨꯏꯒꯤ ꯑꯦꯟꯁꯦꯁꯇ꯭ꯔꯦꯜ ꯂꯦꯟꯗ ꯑꯃꯗꯤ ꯔꯤꯁꯣꯔꯁꯁꯤꯡ ꯈꯣꯞꯆꯤꯜꯂꯛꯄ ꯃꯥꯡꯍꯜꯂꯛꯄ ꯑꯃꯗꯤ ꯅꯝꯐꯨꯗ ꯂꯩꯁꯤꯟꯍꯟꯅꯕ ꯍꯣꯠꯅꯔꯛꯄꯁꯤꯡ ZUFꯅ ꯌꯥꯕ ꯉꯝꯂꯣꯏ꯫ ꯖꯦꯂꯤꯡꯌꯥꯔꯣꯡ ꯏꯟꯄꯨꯏꯒꯤ ꯑꯦꯟꯁꯦꯁꯇ꯭ꯔꯦꯜ ꯂꯦꯟꯗꯒꯤ ꯏꯟꯆꯤ ꯑꯃ ꯐꯥꯎꯕ ꯃꯥꯡꯍꯟꯕ ꯌꯥꯔꯣꯏ꯫ ꯖꯦꯂꯤꯡꯌꯥꯔꯣꯡ ꯏꯟꯄꯨꯏꯒꯤ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗ ꯑꯁꯦꯡꯕ ꯃꯄꯨ ꯑꯣꯏꯔꯤꯕ ꯖꯦꯂꯤꯡꯌꯥꯔꯣꯡꯅ ꯏꯟꯄꯨꯏ ꯃꯤꯌꯥꯝꯒꯤ ꯀꯟꯇ꯭ꯔꯣꯜꯗ ꯊꯝꯅꯕ ꯑꯃꯗꯤ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯂꯩꯁꯤꯜꯂꯝꯂꯤꯕ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯇꯛꯊꯣꯛꯅꯕ ZUFꯅ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯂꯒꯅꯤ꯫
Garang may thaduna manghalliba asina jeling yarong miyamgi lam heritage samadi tunggidamak jeling yarong miyamna hanba laitana thengnagani haibadu ulibani kangon kaina laisiliba thuba matamda mafam adu thadokuna chakhigadabani hainasu warning tawrakli. Muibagi somdan khongchatna NSCN gi firep hena chesil halei IM NSCN IM gi atokilon sartuinganglen muibana ukrul district ki somdal da leiba mahaki pona pham lamdam da laklamba khongchat aduna maram oiraga loop asigi firep hena chesil halle haina NSCN GPRN gi excellent publicity wing dhadorak pachirol amana phongdorakli Gerol asina hai NSCN GPRN gi atokilon sarna pona pham lamdam somdal amati Senapati district laklambada naga miyam amadi atei furuk ki miyoi taramna okhibagi thawong adu puning thawaningai ni homecoming organizing committee naga amadi nan naga furuk ki atei lup singna maruiba thodang laguna atokilon sar gi khongsat adu wahantok lehen ki si political negotiator thinganglen muibana naga limdagi chaina fawba chatuna naga miyam gi ningtamba puraknabagi matangda singthaningai oiba thodang kaya dauduna lakli Leikhidrabi Chairman Isak Sisu Leikhidrabi Vice Chairman Khadau Yathang amadi General Secretary TS Muibana Nagaling bidamakta laukhatuna lakliba thabak thoram sing matam pumnamakta ningsingduna lehauragani October 22 da atokilon sarna Nagalim amasung Naga miyamda pikiba pausel matung ina kumjal 1948 ki August amadagi Indo-Naga political peace process chathaba haukibani Komjal 2022 gi July 13 gi Amsterdam Joint Communicate na Nagaland gi Unique History sakhang khibaga lonena Nagalim gi thabak thoram sing India amasung Myanmar ga mari leinafam thokte Komjal 2015 gi August 3 da khuyek pinakhiba framework agreement na maram oiraga India government na Nagalim gi Unique History amade 70 sakhang khrabani Atokilon sana laktokhi bagi matungena Nagalim gi national flag amasung national constitution gi wafam asi kaidongwai dasu mantikna batawroi Nagalim amasung India gi maraktai kai khomnaningai oiba mawongda tungkoina chanagadaba mawongda warashin puraknaba thaurangda saugatlakliba che political negotiator thunganglen muibana piriba pausel pukning changa tabgalonena thaurang ase mai pakhanaba honagadabani hairi Mahiroi mari phubada chenabani haiba miyoi manga police na fare haukiba October 13 gi numidang da Kaksing lamkhaidagi Chandel tamna mayum halakpa Monsang Naga Student Union gi General Secretary yauna Mahiroi losingba maribu Palen Manaki Bizerpur mapada tamthina naita na furambada chenabani haiba miyoi manga ngarang numidang Kaksing District Police na fagatkrei so samagi matungina thawdok adugi matangda Kaksing District Police ki SP Priyadashni Laisham MPS ke supervision makhada akhanaba police team amana jathakiba operation amada miyoi manga adu fagat pangam kipani haidna police ki pau asinagi matung ina farba miyoi manga adudi palenthong wang madagi alangbam arun chahi 38 nepram jiten chahi 35 moirangthem singlai chahi 38 moirangthem lenthoi chahi kun amadi palen Chandel lamkhaidagi mayengbam mangle chahi kunithoini Pau asina hai thodok aduna sijinariba gari ani su verification taunaba phagale haiduna makhatana tijin humjin bagi thabak chathari hainasu paugi likhul asina makhatari marak asida Monsang Naga Student Union gi mahiroi mari tamthina furambagi thodok adubu Monsang Tribe Union gi saruk ama oiriba kiriruna khamthengna yaningdaba phongdorakli masigi mathakta ansam MNSU Anal Naga Student Union singba tongan ba Chandel the best of Balup singna pendaba phungdorakle Nakalamarom United Naga Council UNC Information and Publicity Secretary James Hauna khuyek pidon thadorakpa chirolamagi matung inna thodok adubu yamna kanna yaningdaba phungdokaduna communal tension pokhanba yaba thawong adu kari maramgi chatharibano thodok asida chenariba furupna responsibility lobagaloina athuba matamda loisinna bahonase thodok asida mari leinaba singna na chingna naga customary law gi matungina while chathaba tause law enforcing agency singna yamna thuna lakhalakli bathabak asi thagat pafungdoroduna thodok asida chenariba miyoi khudimok phatna matungda lamdan narak tanaba matik saba chirak bibinaba so apel tawrakle
Bom pokhai case yuzi ama fare police control room na thadorokpa cherol amada lamdeng kunauda bom pokhai matangda lamsang police na lokatpa case ka mari lenana ngarang KCP ibungo ngangomgi hianglam awang lekaidagi Ronaldo maibam sahi kunmanga kauba cadre ama angangba machugi Hyundai Sentro car amaga konana fare hairi